exhibition-sida nangna utkadoriba nangi kenose title se kaino sim COVID-19 germs experiment adugine kari no maroina nang sida mayam da show tawdise in wasta udakanda kamaina germs COVID-19 gi germs ina khoi khutta kamaina polak panosi sigi maramda maroina sida urise hand wash ama yawre aduga soap sabagi gan natra maroina COVID-19 matamda akhoi lamdam sidagi yam maroina paisa je mapalam da chalise hand sanitizer sida nebako hand sanitizer je kamaina yamna laiba mong da akhoi lamdam sida leiba posing jina kamai tawra collection tawra semino dugi matang dum tang explain hoi ai ahanbada akhoi yumda phangba sapon natraga ama hekta sapon ama hekta lawrani dana aduga grade sina tawrakanda ta ani takpa lorkanda akhoina ball ama khak lorkanda hojiki ta ibda hapchilakanda ising do chap chap hojiki akhoin ta iba sapon do aduga chana ba ising da haijilakanda tak ani dana amuka amuk takpa lorkanda glycerin du chap manaba changda hapchilaga chamas ama ogira ni ogira chana ba changda hapchilani aduga 20 minutes amuk ta ani ba ko takpa lorkanda hen effective oina ba job hours thamdine ba thamba lorkanda adugi hen wash to sijina ba yare dum effective ore ko da sigi machan jing jam tang harun soft laire grated soft glycerin wicks laire grate laire spoon bigger spoon funnel adagi si atai si singsina COVID-19 gi germ sahan bagi kaino black pepper ga fine black pepper powder ga ore kari school da tambano aduga nangi minga LCM school da tamme moirang dagi adagi mingna irasni lai frakpam